ngasi 7 December ni amasung kadai da kari interesting pau thok li mau dagi khara dang mention tau jar bata ahan bata India gi jahaz ba India gi cargo ship ama masi chat ki bani lak pani cargo ship ai koi chat li laiba ama dagi laibak amata Pakistan gi makhoi ki samudra ki manung chanba Pakistan ki area chanba mafam da haiba cargo ship chawba cargo ship India ki ama masi problem laktana masi cargo ship ase lupa ki phibam lakpata ki asom ta Mumbai da laiba ship sing se rescue to big team ama lai makhoi the information ji pira kre cargo ship aduna adagi Pakistan da help ki damakta hai ki bane Pakistan gi navy sing yang na fujin kyari mafam asida aduga cargo ship da tong se 12 crew members jahaz de yori se miyoi tarani thoini jahaz thoba makhoi sing ase lupada leiram lapni adu Pakistan gi kanglup ase na makhoi ase loina navy sing na kanbi khre masi yam chorpa Pakistan amadi India gi marakta politically khara muna bulairaga so asigumba tanja tangkak yorok posida di mateng taunai masi gi pau simulaira ani subuta India da hujik chathari se sambal gi jami masjid masigi case ase ngarang Friday numit ni amasung Friday numit asida masigi case ase asung wangkhat ki Supreme Court yogre jik ngarang namaz tauki Muslim sing loina thorak lag matu namaz tauki adubu namaz tawron matung da madagi achauba protest thorakadra achauba adugumba wafam thorakadra haiduna hariba masjid asigi akoi bata policing laiki amasung drone na camera lauki amasung yamna kupni yengsilabagi matung da hariba namaz ase pangthok han ki hairi sambal gi masjid ki case ase hojik chu ingthedri masjida mandir leirami amasung mandir ki mathakta sakhi bani haiba ki wafam asida hojik kanna charcha amati nainaba masim oiri amaramda Bharat ki Moinuddin Chishti gi darga Ajmer Sharif haidura ngasi chahi kaya dagi leptuna lairakliba masjida sus mandir manungda laiki amasung mandir mathakta sakhi bani haiba ki demand tawduna masi yam kanna charcha da discussion da lairi bani masi gi su ingthedri haiba di darga asigi manungda hojik thiba humba ama amase tawkani haina process pudi chathari bani masi gi pawsim laira mathang Middle East lom da chalabada Syria gi case hojik yam sakhirak le Syria gi reveler sing asina hojik tapna ahum suba city ni makoina target torakani harise hojik makoi ahum suba biggest city Damascus asom da lakhalakli amasung makoi ase thatpangam de Bashar al-Assad ki mage force na air strike tawi jet ka adu pu makoi ase thatpangam de makoi ase Damascus gi amna laptre hairi Aleppo ahan bada khudum challe adu gi matung da ani suba biggest city Hama ase khudum challe masing matung da Damascus lom da phogalakli Damascus yo kodaba yamak tres sini hojik public sing amna chenare amasung displaced tawki phibam yam lai amarom da Israel na Lebanon da attack lepte aduga Gaza da attack lepte asom da khwaidagi chawba discussion gi point oirise hojik Syriani Russia gi MiG fighter jet na su khara budi attack tawi hai adubu masida yamna chawba point ama ningsing libera cinema di Russia gi site gi mention torkre Syria da Bashar al-Assad ta Rebelers sing asina lakuma tamda attack torkuma tamda nangi force sing loina maning da hanna satli hairi masina takbadi nangi force rebelers sing ga attack taunate counter attack taunate maramatuna aikhoi nakhoi gi mateng tawbase phajana tawbanga moi haidokre Russia na karigino khangde Bashar al-Assad ki force sing ase haiba rebelers sing ase ka sokna te sini aduna Bashar al-Assad ki force amati rebelers ke manung da siama thinandra pra ultimately makhoi Bashar al-Assad sibu yadra pra amasung Iran bu yadra pra Bashar al-Assad bu yadaba si Iran bu yadabani aduna Russia na hojik haikre nakhoi masen taunadraga nakhoi masen yanraga aduga aibu marakta kari to haibano masiga wafam ji Russia na haikre hojik yamna luri se Syria gi hojik kochen chen ri se masi karai da lai dorima amasung WFP World Food Program chawrabak organization ni makoina haimadi food ki crisis oirani amasung 1.5 million Syrian masi problem da tabia amasung makoya se loina kochen chen ne Syria da so hojik Gaza gi saktam ni haide yaroi Lebanon gi saktam ni haide yaroi Lebanon so kochen chen nar pne asum da su Syria da chatli hojik Bashar al-Assad ki trouble yamna lai ma ki laifam ase Damascus tani amasung Damascus yo singkrati Bashar al-Assad ko chen dona atopa country de chen khidori bra Iran de chen khidori bra natra kamain to dori na hujik phawda counter attack tongmam de amasung Iran gi kanglup su hujik Syria de yosilakte maramdi masida chawna Israel amadi America gi athat pani aldi na khoi sida changak pa yaro haiduna amrom da Russia amdi Ukraine gi marakta yam sathiba clash chatange charak sida Russia na ngasi Ukraine gi mafam ke ata key points ke ata attack to khi masida mi trai thoi si khre yam sathiba Ukraine gi loss amasung asi oi khre
Hariba attack ase J4G hariba mafam sidani car crash amata tabani haidi missile se wasida at least mi tara nithoi muksiba ki wani aduga mafam duki Ukraine ki governor na hai Russia ki side gi handak numit manga taruk ni sida yam sati ba strike to silakle amsung winter chansilak pada makhoi muk henna Ukraine selection honu buki tamakta masigi strike asi am kana henjilakli haibage pawni aduga som the cooks tasu akan ba clash hojik Ukraine force Russian force plus North Korea gi force ki marka chathat hojik Syria di am kan akan ba clash sama oiri se masigi context ta Iran ki side ki mention tor ki madudi Damascus na taga Syria ki Basar Assad ki damakta ekoi na matau tab help pun mak tawni haidra Iran na si phogdokre maram di Al Qaeda na affiliate to ba Hayat Tahrir al-Shams makoya se region sida am sathiba problem ni create tor lise amasung mi kaya su sikre mi kaya chelhan kre aduna Syria kan bagi namakta Iran aikoi na mateng to bia ba to gani haiba masi wafam si makang si Tehran ki site ki mention tor ki adubu Iran ki official mkhoi ki army singa se thaba masi di na te masi huju paw bi yosin khri haiba ki paw ta dri yosin khraga ti akan ba clash mo ikani musung yosin ba ta raga ti har rebel singa se Damascus from the lakpaki makhoi khudong chab si leiroi da bani maraka that ki da bani adubu masi udo maramna hojik Iran na makhoi da support to dori se kari type ki support no khangte manung da makhoi ki fighter group thajan dori bra official thajan daga di masi desh amagi wafam mina masi da international law gi athing ba leibra leitrap adu di khangte masi condition se hojik oiri se ni Amram the Turkey ke President Tayyip Erdogan na good luck terrorists in Syria hai ki Syria da hojik Bashar Assad ke against surak liba rebellers sing asida congratulation good luck haina pi ki adu ko mak na masi musu phongdo ki ma di hojik hai riba terrorist kanglup or jihadis makhoi sing ase hojik capital yosela kadore amasung masi su khodum chan ki gani hai bo pham sima hojik Erdogan hai kre maram di aina Bashar Assad ta privately amadung aikhwani ki marakta hai ki bawa khara lai Bashar Assad na madu yakide aduna yakidabana hojik masi condition si oirak pani sini manungi kari politics oiripa masi gi jihadist group asida Erdogan na support tawri hai masini yam ngak naris amromda India da amoka kisan andolon haukre yam sathiba andolon haurakre masida police sing na makoi buthat pagi tamakta tear gas kap am masi yauri hairi somda ingba se phajana ingselak le hadak nongni ni se asromda Sri Lanka am makasidi -0 da chatde haibaki pautakle amasung phom ke ad Jammu Kashmir sidi completely barap na kupsin ba amasung makoi gi lake sing pukri sing loina barap on ba adu gi phiwam de eusilak le haiba gi pau ke alai masi singa se dum mathiam tang tham jabani thanks for watching